BJP की One Nation One Language हाइबसी लेबाग असिदा लेरिबा अपिकपा फुरुप अमदी मखोइगी लोनबु नमथनबा अमदी मांगहनबा होटनबा थवोंग हाइना MPCC की प्रेसिडेंट गायखांगमना चैथग्रे Manipur Lengang Naga People's Organization amadi NACN IM na yetnaduna lakpa lamda yumbai thagilakpadagi mare khulgi yumsing adu maramgi thunjasingna mai thakibani hairi Amasung Dolai Thabi Barrage Project loisindringaida paliba lengak asina nampuda sangakhibadagi aikoibagi miyamda chawna khudong chadaba mayokna hanbani haina khundrak pamki MLA TS location phongdorakli Mayam Bukurumzari Adom the Yang Biribasi Impact News ni ay Momoka Salamna Hauzik Bungza si Fawagi Maruepa Pausing Miam the Pizari BJP na Luchingba Center da Lairiba Langak Asigi One Nation One Language ki wafam Congress na yabak ngamloy BJP asi anti-secular anti-Indian party ni haina Manipur Pradesh Congress Committee MPCC ki President Gaikhangamna Chairakli Wangoi Block Congress Committee na sinduna Wangoi Thongnauzam Laikai da Laiba MPCC ki Vice President S Achobagi yumda pangthokiba nongmagi oiba booth level interaction program da gaikhangamna BJP bu chaikibani mifamaduda gaikhangamna BJP gi One Nation One Language haibasi laibak asida lairiba apikpa furup amadi makhoi gi loan bu namthanaba amadi manghanaba thawongni British ki matamda laibak asida divide and rule policy sizinaduna laibak sasan tawrambagom BJP na laibak asida divide and ruin policy chalaiduna mioi khuding makpu tokhai Khaidokpani haina phongdorakhi gaikhangamna makha taraduna BJP na luchingba state government asi leirakpa chahi ahum sujilaklaba fawba chawkhat thaurangi kari thabak paikhatpa leikrabage lengak asigi pandam leite haibasi Congress party na haibanate BJP gi party member MLA singna haibani nampu safu da sem kiba BJP government ki luchingba chief minister Nongthombam Biren asi miyam gi khanba thabak tawba ngamdre matik chadre sindok piro haibasi Congress party na haibanate BJP की MLA सिंह हाइबनी हाइकी मिफामदुदा MPCC की एग्जीक्यूटिव मेंबर सिंह वांगोई ब्लॉक कांग्रेस कमिटी की थबुरोय कांग्रेस पार्टी के मेंबर कयासु सरुक याखी Any kinds of imposition say, machine. Lady India ki secular fabric asida, secular character da achauba blow ma piban hai. Anti-constitutional way hai sabsana lady hai ko. Sarkar aisi constitution se uphold to na le sarkar natra haba. Anti-constitutional way ba approach ma sangsal laga. Leibak se kangkhong sa na ma hain tori bas hai. Masi mana learning ba ngangni ma learn sanu. Link language leiba hai ba amane dana. Natana language ama khaktana leibak ponna makta sanna gadabani. Atopa loan official chanaba yaroi harpa tarabi India se thuai ge haiba chapmane apikpa linguistic minority singi se kari sa thoksa daba hekta net khair lore haibi mata tor pase masi oya khoi chupya yaningdi NACN IM की वारोशन पुरकपदा मणिपुर दा अकाइबा ओइगद्रा हाइना मियामना नुंगनांगबा पोकनरिबा अमदी मणिपुर मियामना पामदबा CAB चना हल्लगनि हाइना सेंटर ना लाउथोखिबना चिंगबा वाफम कया लैरबसु मणिपुर की MLA मिनिस्टर सिंगदी चीफ मिनिस्टर सिंदोकनाबा अमदी मिनिस्टर फंगनबा दिल्ली दा वाचत वानोम तौरगा लैरे हाइना MPCC की मेंबर ओइरिबा डॉक्टर S मनाउतोना फंगदोखरे वाफम असी डॉक्टर S मनाउतोन की मीटिंग मखादा नावरिया पाखंगलाकपा केंद्र ब्लॉक कांग्रेस कमिटी ने सिंधुना मोंगसांगई मयाई लेकाइदा पांगथोखिबा नोंगमगी ओइबा पॉलिटिकल कॉन्फ्रेंस अमदा फंगदोखिबनी MPCC की सेक्रेटरी एडमिनिस्ट्रेशन सोइबम जितेन अमदी नावरिया पाखंगलाकपा केंद्र ब्लॉक कांग्रेस कमिटी की प्रेसिडेंट S साउबा अमदी पोलस्टार कॉलेज की प्रिंसिपल ओइरंबा TS ब्रजविदुसु सरुक यादुना पांगथोखिबा थौरम अदुदा डॉक्टर S मनाउतोन ना हाई हौजिक ओइरिबा मणिपुर की फिवम असिदा मियामना मिकुप नाहुम सिंगना लैबा चुमगनी हाइखिबगा लोइनना लौफमदा इशिंग फंगद्रिबा अमदी चेंगी ममल तांखलकपा असिदा लैंगाकना खंगसिनदना लैबा असि लाइबक थीबनी हाइखी केब हाइबसी लाप मतमदा मणिपुरदा फबो ओइरोय रेलगाड़ी अमगी मथक्ता मियान मचा चबुल लम तोंगगा लागा खोय खोय की सुमांग फावरगा मखोयना खोय की लमसिदा खुंदा सनगे दोरिबनी अदु हाइब केब से सेंटर अमदी स्टेट अनिमकी मखादा केब सि चना हलनी हाइबगी 100% सोयररोय दबवा मयाम द फोंगदोखरे खोय की मयाम की लाइबक त करी ओइगे दोरिबनो हाइबसी गवर्नमेंट सिगी मागी खुत्ता लेखरे अनिसुबना नागालैंड लेरिबा NACN IM की इशू यामना थुना लोइसलनी हाइबगी कमिटमेंट लेरे प्राइम मिनिस्टर लेवल दगी हाइरखिबा फ्रेमवर्क एग्रीमेंट कइमते याउदी हाय
ꯑꯗꯨ ꯉꯁꯤ ꯂꯣꯏꯒꯗꯧꯔꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯇꯅ ꯊꯝꯃꯤ NHNIMꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯨꯅ ꯃꯅꯨꯡ ꯃꯄꯥꯟ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯤꯅꯕ ꯅꯣꯏꯅ ꯇꯧꯔꯤꯗꯨ ꯂꯥꯜꯂꯤꯅ ꯁꯤꯡꯈꯩꯗꯤ ꯇꯧꯒꯅꯨꯅ ꯍꯥꯏꯕꯤꯒꯗꯧꯕ ꯃꯌꯥꯝꯗꯨꯗꯤ ꯁꯤꯒꯨꯝꯕ ꯆꯪꯗꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯃꯟꯇ꯭ꯔꯤ ꯐꯪꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯐꯖꯅꯕ ꯍꯥꯏꯅ ꯋꯥꯆꯠ ꯋꯥꯅꯣꯝꯗꯅ ꯂꯩꯌꯦ Manipur Lengang Naga People's Organization amadi NHNIM na yetnaba areani Khundaba Yaroi Haina Lauthokraba Maramgi Lamda Makan Khunza Singna Tribal and Hill Areas Development ki Minister and Kaishiga Manaduna Yum amadi Construction Wakaya Chatharakpatagi Tangai Fadana Maramgi Khunza Singna Senapati District ki Maramgi Khunza Singna Marek Thongki Manakta Saba Yum Sing Mai Thabagi Thabak Adu Chathakibani Haina Northern Maram People's Organization ki President Talu Domik na Phongdorakli Senapati District ki Maram Center ki Guest House da Pangthokiba Paumi Shinga Unaba Amada Talu Domik na Makatan Hai Maram Haiva Furup Asi Matam Amada Maning Maka Tamba Masagi History Lejaba Furup Amani Makan Hairiba Furup Asina Ngasidegi Chahi Yankai Muki Mamangda Maramgi Ningthauda Lamgi Tax Tiduna Kundaba Haurakiba Furup Amani Adubu Matam Kuina Kundarakpagi Kudong Chaba Lauduna Haukiba Kumja Lishingani Kun Taraga Humdoi Amasung Lishingani Taraga Marida Maram Singi Kul Anida Makan Singna Makoigi Lamni Haiduna Yumai Tarambagi Taudok Laikre Matam Adudagi Hauna Lamgi Yetnaba Lairakpadagi Manipur Lengak Naga People's Organization Amadi NHNIM na Maram Amadi Makan Aniki Marakta Lairiba Lam Asi Disputed Area Amani Haina Lautoktuna Lakrabani Kanagumba Amata Kundadana Laklaba Lam Asida Handak Mau Constituency ki MLA Shu Oriba Tribal and Hill Areas Development ki Minister and Kaishina Mafam Asida Nauna Yum Kaya Sagalaki Asigumba Yumdangba Ama Oina Laklaga Lam Launaba Honarakpa Asidagi Tangai Fadana Maram Kunja Singi Warep Matung Inna Yum Sing Adu Mai Thakibani Hari Other than Marams Atopadi akusi tax pira lamtham si chahi anol tax si pira lairame lepaksi makui pangtin temba plot si pangtin temba horeba plot tarara kunna dum tawa hore aduga lambi su makoi ken thoki aduga kai muksa dum development land development tawdun lei akhui gi lamda akhui doni tawba makoi na develop taw leba government tumi leba asi si de akhui yaning aduga hujik temu ka high tension fa akhui yum there are, we can't settle this thing with reason. We should act. Public convention. It is not organized by anyone. It was a big public convention that decision was taken. With action, that will be upayati. CAF and PD की Union Minister Ramvilas Paswan State Asida FCI की Regional Office ama mathang chahida Imphal thamlagani haina lauthok lamba adu matam chana pangthokpa ngamnaba State Asigi Chief Minister amadi CAF and PD Minister na mari leinaba authority da pressure tawbiu haina Transporters and Drivers Council TDC na pauzelakli MZ Avenue da leiba Council asigi office da paumi shinga unabada Council asigi President oiriba Ais Ranjit na chahi kayadagi hauna all Assembly Rota Lairiba FCI office asi regional office ki thakta onnaba amati mapung fawa thabak tawba yanaba taknaduna lakibani Imphal ki FCI office asi full fledged regional office oirabadi state asigi miyam na PTS ki potlam singa mari leinana miyam ki khudong chadaba adu kokpa ngamlagani haiki nakalamarom Indian Oil Corporation Limited IOCL ki aranba thabak thoram kayana maram oiraga LPG bullet tanker driver singna starring paidabagi khongjang sangsinduna leiriba asi athubada mari leinaba singna wari Sanaduna Waroishin Puraknaba Hotnabiu Haina Ranjitna Lengaki Pukning Chingsilakli Mahakna Makata na Hai IOCL na tender gi niyam gi wangmada LPG metric ton taret puba ngamba TT truck chaniga kuntra laugadabagi mahuta chamaga humfudara khakta lauriba asi TDC na yaba ngamloi awat truck humfu asi IOCL na athubada laubiu natrabadi state asida LPG sakthong gas ki awat pa sungsoi shoidana laklagani TDC na leibak miyam amadi LPG transporter singi khallaga IOCL ki mayokta court challenge tawgani haina su Jackson wa thamlaki
230 सी लाक्ट्रेब गाड़ी चनी कुंथा लाक्ट्रेब अदुरगदी 10 चकासु हाइबे 2MT की टीटी सु लौबि याय कंसीडर तौनी हाइबे खतनेबा कंसीडर तौबदि कोन कंसीडर तौगदबनी हाना फुलफिल दि कना तौंगदमनो 7MT की टीटी सी दे फुलफिल तौंगदमनेबा अदुना 7MT हाना हापु अदुगी मतुंगदा वालौबदु 12MT की टीटी न मेनगदमनेबा अदुबु मदुगी महुता IOC की ऑफिशियल सिंगना मोगी खुदोंगजाब येंगाकांदा नंफुदा तौबीबनेबा नंफुदा तौबीगनु IOC ना हुजी स्टेशन तौदना सिदे केम तौना लैबा IOC की ऑफिशियल सिंगना यानानबु पुतोकबियु करिगुम नत्तब तारगदी 7MT की टीटी से चनी कुथरा लौगदबनी हाइबगी सिदे IOC न लौद्रबनी अखोयने मसिदा कोर्ट चैलेंज तौरनेबा खोय अवार्ड फंगबना ओजागी सिनफम की माई पाकपा नत्ते हाइना आर्ट एंड कल्चर मिनिस्टर एल जेंटकुमारना फोंदोरकली वाफम असी खाहेम्बा जूनियर हाई स्कूल की स्कूल मैनेजमेंट कमिटी अमसुंग स्कूल असिगी ओजा सिंगना सिंदुना पिशुमथोंग बाजार लैबा याइफा लमजिंग लूप कम्युनिटी हॉल दा पांगथोखिबा खाहेम्बा जूनियर हाई स्कूल की स्टेट टीचर अवार्ड 2019 फंगलखराबा वाइकोम रोबिटा चनु ओकपगा लोइनना स्कूल असिगे माहिरोइसिंगदा स्कूल बैगसिंग येंथोकपगी थौरमदा फोंदोखिबनी थौरम अदुदा मिनिस्टरना मखाताना हाय इंग तप्पा चौखटपा मीना मीबु इकाई खुमनाबा खुनाई अमा सेम्बदा अफबा एजुकेशन अमसुंग ओजा सिंगी चावरबा थौदांग लै खुनाई अमागी मपुंग फाबा लौसिंग ज्ञान लैबा मचंग ओइबा मपुंग फाबा एजुकेशन पीबा ngamba माहिरोइ पुथोकपा ngamba ओजा अदुबु माई पाकपा मसक नाइबा ओजा ओइगनी एजुकेशन की मैग्नीट्यूड असी लोइबा नाइदे मसी अमंबदगी अंगानबदा चटलिबा नॉलेज तमनबा मखलगी लंबी अदुनी मरमसिना लमदम असी इंग तप्पा चौखटपा मीना मीबु इकाई खुमनबा खुनाई अमगिदमक मपुंग फाबा एजुकेशन हौरक्लिबा तुंगी युम्बी ओइगदौरिबा मिरोल सिंगदा पीनबा ओजा सिंग ममा मपा ओइबा सिंग अमदी पुमनमकना होटनमिनसी हाइकी ख्वाइदगी द बेस्ट प्रोफेशन ख्वाइदगी नोबलेस्ट प्रोफेशन कहीं हाइब जागेदी ओजा सिनी बदु हौजिति मयाम से थबक फंगदबदी ओजा चंगमनी ओजा ओरोदना हारगदी ओजा ओइबदगी आई MCS ओइजगे हाइबना अयाम बि हेले मन बि गदबन हारगदी MCS ओइबु कांदना मोजि हेन इंपोर्टेंट ओइ मखलि फिगर मोर क्वादो ओजा ओइबदना मीना लक्ने बिबे मान ब लारि हाइट मान बदु खनबगी टेंडेंसी मला बदम तो मसिदनी अखोजे लैरिबा सोशल बिहेवियर मसि चेंजेस मयाम मखै दरकार लैदि दे आर ऑल गुड चाइल्ड साइकोलॉजिस्ट अदुने दे आर फिलोसोफर्स दे आर चाइल्ड साइकोलॉजिस्ट ओजा मयाम न पुल्लगा लीडर ओरिबा प्रोम तोरगा एनर्जी जी पुथोलगा कदावाइदा अंगांग सिंगी लोतना लैबा मखलगी खन तौद्रे मखल टैलेंट कदावाइदा लैगे हाइनै नता हाइनदे जे कनाना खंगे ना हाइबा तारगदि ममा ना खंगबदगेदि अंगांग दि स्कूल लोइनरे मखल ओजाने ना खंगे अमसुम मतो खंगनबा होनागदों लमदिंग एजुकेटेड वेलफेयर एसोसिएशन लिवा थौबालना सिंदुना लमदम असिगी मियामगी याइफनबा थबक तौबा मियोइसिंगदा पुकनिंग थौगतुना मना पीबगी थौरम अमा पांगथोखरे थौरम अदुदा खंगतलबा मसक नाइबा मियोइ मरीदा मनासिंग अदु पीदुना इकाई खुमनबा उतखी उ पानबी अमा यानथलबदी उ चारा अमा थानी खंगदबना ngasi मणिपुरदा इकंगी अवाबा नंगलिबनी हाइना खुंद्राकपम असेंबली कॉन्स्टिट्यूएंसी की MLATS लोकेश्वरना फोंदोखरे वाफम सिंगसी वर्ल्ड बैम्बू डे ऑब्जर्वेशन वीक की सरुक अमा ओइना इम्फाल ईस्ट के मनुंग चनबा सगोलमांग खेवादा कंगलई एनवायरनमेंट एंड लाइवलीहुड फाउंडेशन KELF ना सिंधुना पांगथोखिबा वर्ल्ड बैम्बू डे की थौरमदा फोंदोखिबनी थौरम असिगा मरी लेनना MLA लोकेश्वरना पाउमी सिंगदा फोंदोरकपदा अयिंग असागी खल काइथरक्तुना थेंगनरिबा अवाबा पुमनमक कोकनबा मियामना सीजन खुदिंगी उचारा चामदगी तादना थाबियु ममांगैगी वेदर अदु अमुक हंजिलकनबा पुन्ना होटनमिनसी अयिंग असा खल ngakpada mateng oinaba haiduna kendra asigi miyamga khusamnaduna khul asida paktaknana uchara sing thakre uchara sing asi yanthat tanabasu khunja singa yanare masina tung koina akoibagi fibam ngakpada chauna mateng panglakani akoibagi fibam ngakpada rajniti gi khetnaba thamdana amatta oina chatminasi haiki loinana thauram aduda chief guest oina saruk yagadaba लोक सभा की MP डॉक्टर RK रंजन थौरम मफम अदु
खोये नुमित तरा मरी मंगाने सोरे अदु ऑनरेबल एमपी का तौर थामिनसे यस खोयं का यामना सुमदे हम थाव यावजबनी थासी का सुगादे आई दिसम जमना हाजबनी अदु व्हाटएवर हुई थारबे उसे वासे कंबलजी हिंगननब थारमगा चखिबदु नतब हिंगननब मदु हिंगननबगी होल कनुसिगी चंगदबसिना अखोगी खुनगा आइगा दायित्व लगदब अदु हयं हिंगाबा कांदा हार वाज हिंगाबा कान मदुगी फंगमनबो बेनिफिटना प्रजाना फंगोबा अदु सिनबना हाय एनजीओ सिदा खुन वासी योन हिंगदोरिमि एनजीओ ना अतोपदा मगी एनी सिना ममदा वाजदी एनी मफंग गुदुम सिना बियाना वादा अखोगी मनाबसिंग अलुदी एनी मफंग गुदुंदा इंजांगदा आइटमदा हापा याबा दु वासु एनी मफंगदा याबनिना वासी ख्वाइदगी हेना दरकार लेन खलंग हाइबे वा पामिसि थाबा होजब खोये नुमिता Dolai Virus Project के मतंगदा हंगबा वाहंग अमगी पाखुम पीरदुना MLA ना मखाताना हाई Dolai Virus Project asi निंगथीना लोइशिल्लबा मतुंग संगारमलबदी मियाम पुमनमकी अपेनबा अफबा खोंगथांग ओइरमगदबनी हौजिक लैरिबा लैंगाक असिना ngami matagum nampu safuda project asi sangakhibani nampuda sangakhibani hौजिकती मियामदा चावना खुदोंग चातबा थोखले हौजिक नंगलिबा अवाबा असिसु ताइनाफमसु खंगद्रे मियामना लाउबसु लैंगाक असिना ताबिद्रे हिरमसिदा लैंगाकना लुमना लौदुना निंगथीना येंगसिनबा चंगी हाइखी हौजे पाले सगासे ख्वाइ नुंगाइतब अमका हाइजेगे फजना लुरा कांदा इसिंजे ट्रायल फजना तौरबा कांदा संगाजी हाइ अदुबु चुंया यादना बाय फोर्सबली मफम लाक अगा संगाबा ngamdana मोइ असुमदा मफम बा माकना हाइदे मफम संगा तादे उगदाम ने बिहाइ बि लाकपदो अदुबु दे मोइ अंगमन सगाइ अंगमनिना तौथोखरे हौजिदि करि थोय हेक तौगन इसिंजे अमदा तांखाइ मकाइ अदगी इसिंजे कनोदगी मखादा चेनगा तौना मथक मखारम दि चेंखलपि मदुंग खोइ कानादा ताने ताने मुं खंग हौजि ताने मुं खंगद्रे लाउरो तोपनतना कनान तो पाइ लेत्रे हान इसिंग हंगना चेले हेबो चीलो चीलबुदु चीलोयने जिनान हेने चीलेबा हंगला चेलेबुदु चीलोयने अदुन ताकबदि इंजिनान की असोयबा हाइबगदरा करी हाइदुन खंगद्रेको तबुदु असुमा मै सोरमजु करेक्शन तौननाबा पुरा कंप्लीट लोरबा काना संगाजी हाइबसे मोइदी हौनबिर खंगदे दा ओंली मिंग थेचल लो हाइबियो खना खंगदे हौजे सगाजी करिनो ज्ञान तादा भातन हेक ngami matam tok 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 तौसनबसे मसिदी इट इज वेरी अनफॉर्चुनेट हौजे पाले सगासे ख्वाइ नुंगाइतब अमका हाइजेगे फजना लोरा कांदा इसिंजे ट्रायल फजना तौरबा कांदा संगाजी All Manipur Handloom Export Development Entrepreneur Consortium na sinduna ngasi Imphal East ki manung chana leiba Basikom Primary Health Center Complex da hidak oina sizinaba yaba medicinal tree plantation ujara sing thakre malemgi ayinga sagi khal kaitharakpaga iroinana Manipur khakta natana malemgi mafam kayada miyamna Thaurang kaya paikhat narakliba asigi sharuk ama oina loop asinasu mafam kayada ujara sing thabagi Thauram asi paikhat pani haina phungdoraki walgi hoina khoigi ecosystem kaire iba aduga khoigi asoiba mayam ama nong sugadaba matamda nong sudaba aduga khoigi asiguma ecosystem kairak pasidaida khoigi ngasi khoina tawjariba mafam asi khoigi Basikhong Public Health Center gi center sidaida khoina doctor gi kanu khana asiga khoigi chanaba maramda khoigi medicine plan asi thajabani adu masi khoina खरग मखै अखोगी अमन हेदे की साइड तगी अखोगी इकोसिस्टम कारक पसैदैदा अखोइना मतें खितंग दवरसु अखोई ग्रुप की साइड तगी म्यूजिक से सिन अहो बोइना ओइजरगा मखा तारकपदा अखोइना हेल्थ सेंटर मफम अयामबदा अखोई थाजगेना अखोइना चलगा थागे हाइबगे अखोई वाखन खंजरी लैजरी Imphal Municipal Corporation na konba constituency singi manungda maruoiba mafam ama oiriba Singzamai constituency asi luna na thamnabagi pandamda clean Singzamai campaign haina mingthonba campaign ama ngasi hodokre campaign adu constituency asi gi MLA shu oiriba Manipur Legislative Assembly ki speaker Yumnam Khemchan na hodokhibani campaign adu Singzamai da laiba club sing na punsilaga semba Singzamai United Club Organization Shukona Sinduna Chingamatha College Road Youth Development Association Kraidagi Community Hall da hodoki campaign adu hodokpa oina miyamgi oiba rally amasu constituency asigi akoibada chakhi rally adu da plastic sizinaba toklasi lu nanba Singzamai oihelasi haina thaba tongan ba play catching sizinaki Oye sukora hodokidana clean Singzamai haina concept hodokidisi masai yam thakatse we lekai da campaign hobiragu matamda aina chitha jawa amakak supplement tawjani masi dustbin thambagi niyom amatang sibi bataragadi kogi dustbin ga drain ga ani differences si kogi society da khangda dumaina drain da kogi bottle thada bi pata bi sedum kanogi jata dan lai ana campaign du ki part amoina kogi dustbin jo kamai na kra khinsi
कोई मीटर कुन की कुथा की लमनम द 10 बिल लेना है कदी बॉटल ड्रेन था था दो 10 बिल थिना कदी अना कैंपिंग की प्रोसेस हम होइना अदु मसु हापन अब होना आई अनु मतेक पांगजे Soft toys haibe hiramda numit humni chupna chathagadaba workshop among asi haudokre workshop adu Dimapur da leiba North East Zone Culture Center Government of India amadi Manipur Government ke Art and Culture Department amasung All Manipur Mentally Handicapped Person Welfare Organization AMM HPWO punna khusam naduna sinbani mongsangai da leiba AMM HPWO gi home da pangthokiba workshop adu haudokpagi thauramda Art and Culture ki Director Aribam Sivadas na hai numit humni chupna chathagadaba workshop asina mentally handicapped oiraba miyoi singbu hiram kayada kanaba piragani Kanaba sing asi lauraga mentally handicapped oiraba singda lairiba talent sing uthoknaba hotnasi haina phongdokhi Mental health haiba hiramda nongmagi oiba awareness program amanga si irawat vavanda pangthokre awareness program adu district mental health program gi makada asa workers and midday meal workers cookna sinduna pangthokpani thauram aduda saruk yakiba singna mental health na maram oiraga khunai da pirakliba chaitheng amadi masidagi kannaba paikhatpa yaba cheksin thaurang singi matang dasu wa ngangki JNV school singda admission tauhangani haiduna mahairoi singdagi yamlaba sanfam kaya khomgat lamba mioi ama apunba ireipaki mahairoi sinpanglup AMS na fare haina AMS ki Education and Academic Affairs Secretary Suraj Thokchomna phongdorakli ngasi kwakatel da leiba AMS ki office da pangthokpa paumi singa unaba amada Suraj na makata na hai faraba mioi adugi maming Koijam Ranjit Chahi Yankhaiga Manga Apokpa Jugindro Kawi Kakching District ki Manung Channa Laiba Kakching Chumnam Laikai Tekini Koijam Ranjit Hairiba Mioi Asida Haidorakpadagi Mahairoi Singdagi Sel Khomgatpada Chenaba Lilong Turel Ahan Bidagi Sanahal Wangu Tera Awang Laikai Degi Loiton Bam Kiran Amasung Naurem Makha Laikai Degi Naurem Mangijau Kauba Mioi Ahum Amasu Masak Khangbak Ngamle Haiba Mioi Mari Asina JNV School da Ming Chanvigani Haiduna Laimaram Utlau Amadi Ishoktagi Punna Mahairoi Kunga Tarek Tagi Lupa Lak Manga ka Lishing Yankhaiga Mari Khomgat Lamkibani Masida mastermind oina thabak tauribana Lilong Turel ahan bidagi sanahal hairiba mioi asini maramasina sanahal Kiran amasung Mangijau hairiba mioi ahum asi masagi maral pumba yazaduna ngasidagi numit mangani fawagi manungda AMS da changjarakadavani hairi loinana makoina sel khomgatluba mahairoi singi guardian singa wakhal tamin nagadavani haina wafamsu AMS ki maikaitegi thamlakli यामना मरिक चुमना नीति नियम नाइना पथाप नाइना पांगथोक जरिबा असिगुमलबा नपोदियागी जना लोंचत असिबु थुगाइरा कांदा हुरान लोनादा गेंखुपु खरा सागला कांदा पैसा खरना अंगांगसिंग असिगी मोइदा लाइक तंबा फंगन बिगनी हाबगी मंगोइदा हराव हनबम पो कांदा मखोइदगी हेना सेंजा थुमजा तरोमिबा गेंखुपु सिंग असिदगी मतुंग तारकपददी जमजरबा महिरो सिंगी गार्जियन सिंगना चेक्शन बिउ असिगुम्बा गेंखुपु कयादा एम्स ना अकनबा मियेंग चंगलकनी महिरो सिंगी तुंगी पुंसी कननबगी दमुता असिगुम्बा गेंखुपु सिंगदगी लैबिरिबा ममा अम्पा ओइबा सिंगना चेक्शन बिउ Matang swais break am lojage break ki matungda kunga mari rak suba state level jananeta hizam irabot saitha isai changdam na bangasi pangthokibe ki pau amadi Manipur amasung malem ki tongan tongan be i pau sing puduna lakchage impact news pu mideng taduna lebiu mayam bo muka na taram na okchari bulletin asige makhata ba pau miyam da pizari All India Youth Federation Manipur State Council na sinduna kunga mari rak suba state level jananeta hijam irawat saitha isai changdam na bangasi pangthokre thauramadu Jawaharlal Nehru Manipur Dance Academy ki auditorium da pangthokibani thauramadu da saruk yakiba CPI Manipur State Council ki secretary L Sotin Kumar na lamyan ba hijam irawat na iram kiba isai sing saitha kiba galoina na mahaki isai na Manipur ki miyam da piram kiba ithil sing ngasi ki mirol na matam chupada ningsing ba mathau tai ba wafam sing thamki imagine sing thuna hapa ahom ba on khunai ba borda bagi yam maroi ba rol ma isei na itina miyam da pawdel pi
ning tabagi adu ba pause mani irrigation sing manunda horo awabe hingi amam ko swadhinata numi tolakle kaya da arth lek adu lerena miyam di kari gi no nang mang tamaga tumdu tumkun tan le agalo haidar miyam bu yakai adu lerena imai bet pudamagta anoba sakya lomi miyam sin mi miyam pudamak kullaga lairba miyam gi ahomba awon kunai ba lengasi ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯣꯡꯕ ꯄꯣꯔꯛꯑꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯣꯔꯛꯎ Jananeta Irawat Month Celebration Committee Manipuri Jagoi Marup amasung Progressive Writers Association apunna khusamnatuna ahumrak suba Cultural and Literature Day ki thauram pangthokre lamboi khonangkhongda leiba Manipuri Jagoi Marup ki Jubilee Hall da pangthokiba thauram aduga mari leinana Manipuri Theatre amasung Manipur ki Jagoi isai da saknai raba mioi anida Hijam Irawat Award chu Manipur ki Deputy Chief Minister Yumnam Joy Kumar na khusinaki Award Fangraba Mioi Ani Adudi Manipuri Theatre gi lamda saknairaba Padmasri Naba Warepa amasung Manipuri Jagoi isaida saknairaba Dangmai Abui Kabuini Thauram aduga mari leinana wa ngangla duna Deputy Chief Minister Yumnam Joy Kumar na Jananeta Hijam Irawat na lamdam asigidamakta tauramba thabak sing thaki amadi Hijam Irawat na tauramba thabak sing Khana nainaba khaktana mahakpu ikai khumnaba utpa matik chade haina phongdoki thauram aduda Progressive Writers Association Manipur gi chahi tangkhai khudingi phongba khudam isai haina mingthonba journal amasung thekna khoina cheliba mukki maram sing haiba mingthonba saireng lairik amasu phongki thauram aduda Jananeta Hijam Irawat ki maramda saithaba saireng kayasu pathoki Vishnu you cannot question, you cannot go against him. Against them, kaya malpractice andavishwas Mr. Kamala Madu Topung Gado Nate, Masigi, Matamda, Democracy Lava Matamauda, Sumaito Lobodis and I say, arrive, Gamgado Nate. Thawbal District Police, Thawbal Excise Station, amasung Khongjom Excise Station na yugi mayokta chathaba drive ta phagalakiba using mafam anida mai thadoktuna manghankhre. Thawbal Excise Station gi oina Thawbal DC Complex ta lupa lakh ani makhairom gi beer amasung yungang liter chanipan lom mai thadoktuna manghankhi. Khongjom Excise nasu tongan ba mafam singdagi phagalakiba yungau liter chamapan ga kuntra ga humdoirom Khongjom Police Station mamangda mai thadoktuna manghankhi. Lilian Foundation के मखादा चुचानपुर District Disabled Union CDDU के General Assembly कम Election 2019 चुचानपुर District की Synod Hall दा पांगथोखरे थौरम अदुगे मनुंग चन्ना चटलिबा चही लिशिंग अनि तरागा मापन असिदा यूनियन के लैखिद्रबा मेंबर्स सिंगी मफमदा मिनिट अमा तुमिन्ना लैतुना अवाबा अमदी इकाई खुमनाबा उतखी लोइनना यूनियन असिगी हाना प्रेसिडेंट के फमपुरंपा टी शाइमुन थांगबो अमुक हाना प्रेसिडेंट ओइना खनखी Atal Mission for Rejuvenation and Urban Transformation Amrut Scheme gi makhada uripok achom laikai recreational park ama semnaba ngasi urep uyung tamkhre mahu department ki meeting makhada nauna sagadawriba recreational park adu IMC ke ward number 6 ki cooperator Taurangbam Indrajit Mitaina urep uyung tamki Imphal Municipal Corporation gi manung channa ward number 6 da ahanbo oina sagadawriba recreational Park asigi matangda Indrajit Mitaina haikibada Amrut ki makhada recreational park sanabagi provision asi Indira Park amadi BT Park semgat sagatlaba matungda uripok achom lekaida ahanbo oina sagadawriba park asina maikai asomda leiriba miyam maru oina ahal oiraba mioi singda ngaihak pothabagi khudong chaba piba ngamlagani park asida open gym amasu thamduna naha kayada masamau fana thamnaba hotnabada mateng oiragani haiki
September amadagi kuntra fauba thabu mama chupna chathagadoriba Rashtriya Poshan Maha National Nutrition Month 2019 ge manung channangasi mass media campaign chatkre ICDS project Imphal West to Langthabal Assembly Constituency Wangoina Sinduna mass media campaign adu Katwa Bazar amadi Malom Bazar da chatkibani hairi. International Sanamahijam Students Organization ISSA na sinduna ahanba state level quiz competition ama GP Women College da pangthokre Know Your Kanglaipak Manipur haiba thimda pangthokiba written quiz competition aduda class 8 tagi 12 fawbagi manungda laiba mahairoi chamaga yankhai ga taret na saruk yakhi quiz competition aduga mari lainana ISSA ki president Khaidemcha Kanglai lakpana haikibada quiz competition asi maru oina lamdam asigi naha oiriba mahairoi singda lamdam asigi khangdaba yadraba maru oiba wafam khara khangminanaba hotnaba loinana mahairoi sing asigi marakta competition gi wakhalon ama sagatnaba hotnabani haina phongdoki competition asida ahanba anishuba amadi ahumsuba taraba singda case award momento amadi certificate pigani loinana mioi tareta akhanaba consolation prize singsu pigadauri lamdam sida leiba puwari se documentic sange tangka kya khaidokna leigre tangka kya khaidokna leiba sida khangba yaba mafam khangba yadaba mafam adu akoina lokhatchari badi mahiroisingna khangba yaba mafam gaise khanggarga hayeng moina malengi thakta achauba oigiba adudagi moina mikok thongba mathang moina oigiba tungi yumbirol ama oirakadobani na moina oigiba matamda koigi khangda yadraba pothak khara leibasi akoina khanghal laga afaba khunai ongi damak sigi akoina tawjabani na Ceramic Pro India ki anauba Imphal branch office amangasi Nagamapa Kangjabi Leirak Mainam Laikai da hangdokre Ceramic Pro Imphal ki anauba branch office adu Ceramic Pro India ki Nishan Sabona achauba Taurang amaga loinana hangdokhi Tauram aduga mari lainana Nishan Sabona haikibada Ceramic Pro asi product asi pan glass alloy steel fabric leather plastic rubber singda sizinaba yaba loinana product asi maikaya somda leiriba miyamna yamna pamnaba potlam oigani haiki Protection of Ceramic Pro is it acts like a extra layer of paint surface. You can say as a glass coating on top of the paint surface, like how you have a paint and top of paint you have clear coat. On top of clear coat you have a crystallized layer of Ceramic Pro 9H hardness clear coat, which makes your surface scratch resistance. It gives you permanent high gloss, super hydrophobic effect, protection from bird droppings, paint chippings are avoided up to an extent. So basically it's a thin glass screen guard on the paint surface. The life of the coating is a lifetime if you wash the car regularly. I mean, people don't wash the car, that is why the paint gets damaged. So always do a water wash and then clean the car with a microfiber towel. The leftover water has to be removed, not the dust. So the wrong cleaning creates soil marks. If you wash the car well and dust with this towel with the water, it will surely keep your car always brand new. Hauzik sanabagi pau hakchang fana amasung punsi nungshangna hingnabagi pandamda healthy Sunday haina mingthonba fitness event amangasi konung mamangda hodokre hairiba event asi atia haina mingthonba fitness event organizer amadi Birla of Emporium ga kusamnaduna hodokhibani event asi hodokpa oina hakchang fana hingba pamjaba lamdam asigi tongan ba mafam singdagi lakpa mioi kayana yoga amadi jumba na chingba tongan ba makhalgi exercise sing pangthoki amadi event asida health screening tawbagi khudong chabasu piki अखोने हेल्दी संडे ना पांगथु इसे मरम दे अखोने छुट्टी निमित अमा सिदा अखोय लाइबा सोसाइटी जे लाइबा मैम जे पुंजे लगे हेल्दी सोसाइटी ओइबा अमा हेल्दी लाइफस्टाइल ओइबा अमा अखोय सेम जे हाइना यूथ अमा सु एडल्ट मैम जे पुलगा अखोय सुबगी इवेंट अमा अखोय सिनजाबने ngasi अखोय तौजे पिलाटिस तौरे जुम्बा तौरे प्लैंक कंपटीशन तौरे adagi yoga tawkhre aduga akhoi se cyclotron yawram bane ado nong singi phibam phatabada ko cyclotron ni ngasi tawjadre adubu akhoi every month every sunday tawjagado bane seja akhoi adum time to time akhoi loima khakol lakhini exercise ki oiba yaba khudima Humpugamari Suba Sar Chuchan Singh KCSI CVE Memorial League Kam Knockout Kang Tournament ki Taraga Nithoi Shiba League ta Klasa Khainau
Kangkhut Mai Pakre ngasi Pisumthong Oinam Rakta Leiba Ireima Kangkhut ki Kangsangda Sanakiba Kang Tournament asida Klasa Kainau Kangkhutna Wangoi Kangkhutpu Yamna Lakchana Panjil Kunga Marida Maithiba Piba Ngamki Manipur Kang Association ki Mityeng Makhada Teka Kangkhut Pisumna Sinduna Pisumthong Oinam Leiraki Ireima Kangsangi Sanglen Oinam Leikaida Chatharakliba Kang Tournament asigi Hayeng Sanagadaba Taraga Hundoi Shuba Likta Thangmaiban Team A amadi Yai School Team B anina lamba taunaragani. Kuntraga Taruk Suba District Level Inter Club Amadi State Open Ranking Table Tennis Championship ngasi loishinkre ngasi sanakiba Cadet Boys ki Singles ki Final da Thawbal gi Sanaroi HCI Fabana Gold aduga Thawbal gi W Thawngambana Silver Medal Fangbak ngamkibaga loinana Sub Junior Boys ki Final dana Imphal West ki Sanaroi S Coleman Amadi Imphal East ki RK Narman Anina Gold Amadi Silver Medal lawbangamki Chatharakliba Table Tennis Championship asigi ngasi sanakiba Youth Girls Singles ke Final dana Thawbal gi Sanaroi Ice Senerita Amadi District Asima ki Sanaroi I Monalisha Anina Gold Amadi Silver Medal lawbangamki ngasi pangthokiba Championship asigi loishinbegi thauram aduda Manipur Table Tennis Association ki hanagi President Oiramba Amadi Sagolban Assembly Constituency ki ex MLA Dr. KS Loken District Table Tennis Association Imphal West ke President AK Bijoy Aniga Loinana Manipur Table Tennis Association ke Masak Nairaba Mioi Kayana Sarukyaki Manipur Table Tennis Association ki Mityeng Makhada District Table Tennis Association Imphal West na Sinduna Thangmai Banda Leiba Thau Sports Complex ke Indoor Stadium da Chatharakliba Championship asida Thawbal dagi Sanaroi Kuntra Imphal East dagi Sanaroi Kunga Taruk Imphal West dagi Sanaroi Kunga Mari Kakching dagi Sanaroi Taraga Mathoi MPSC dagi Sanaroi Mari amadi AG dagi Sanaroi ani yauna punna Sanaroi Jamana Saruk Yaki Manipur ki badminton team na Sikkim ki Gangtok ta pangthokhiba Yonex Sunrise Northeast Zone Interstate and Open Badminton Championship 2019 da overall team champion oiba ngamlakle Championship aduda Interstate ki oina senior da Manipur na runners up tahore junior ki category dana winner oiba ngamki Open ki category dana senior amasung junior da Manipur na punna gold medal manga lawba ngamki Thawbal Hockey Association na sinduna ngasi dagi hogani haina tauramba first state level open men's 6-a-side hockey tournament nong chingi fibam phattabana matam khara yaithokle haina khangalakli Kunga manga suba senior women's national football ki final da Manipur amadi railways anina lamba taunaragani All India Football Federation ki mityeng makada Arunachal Pradesh Football Association na sinduna state asigi is singda leiba Pasingata ahanba oina senior national women's football tournament asi pangthokli football tournament asigi ngasi sanakiba ahanba semi final ke match atuda railways na Orisha bu panjil ahum amada maithiba piba ngamkibaga loinana ani shuba semi final dana Manipur na Tamil Nadu bu panjil manga sinoda yamna lakchana maithiba piba ngamki tha asigi kunga mari da sanagadauriba football championship asigi final da Manipur amasung railways anina lamba taunaragani Kanglei Indigenous Martial Arts and Cultural Society ki marks na sinduna thangta gi matangda numit tarani chathagadaba refresher training course ngasidagi hodokre Bosem Kosem amadi SCRT na sponsor tawduna konung mamangda leiba government dance college complex da pangthokliba training course asida Manipur gi tongan ba school singdagi thangta gi oja oiriba singna sarukyaki
ट्रेनिंग कोर्स असिका मरी लेनेना किमार्क्स की इन्फॉर्मेशन एंड पब्लिसिटी की सेक्रेटरी थांगजम सुरसना फोंदोरकपदा थांग ताबु तमजबा पांबा माहिरोई सिंगिदमक्ता खल्लगा किमार्क्सना मणिपुर दा लेरिबा थांग तागी लुप सिंगा पुंदुना स्कूल दा चतुना माहिरोई सिंबु थांग ता तकपी तंबीबगी थबक पांगथोक्तुना लाकपनी हाइकी ट्रेनिंग कोर्स असिदा तोंगान स्कूल जिंगदगी तोंगान थांग तागी इंस्टीट्यूशन गिदगी तोंगान मियो क्या लाकांदा मियो क्या आमना सरुक यारी हाइरिबा रिफ्रेशर कोर्स असि मरुइना थांग तागी सिलेबस सि हेना ममुत ताना खंगनबा हेना अंगांग जिंगदा मोइना लाइक लाइसु तम्बदा थांग तागी मरमदा ताकबदा हेना नुंगाइनबगी दमक्ता मसि मरुइना कोइ किमार्क्सना मरुइना ऑर्गेनाइज तौर सिंजबनी अरोइबदा बुलेटिन असि हेडलाइंस अमोहना मियाम दा थमजगे बीजेपी की वन नेशन वन लैंग्वेज हाइबसी लैबाग असिदा लैरिबा अपिक फुरुप अमदि मखोइगी लोन बु नमथनबा अमदि मांगहनबा होटनबा थवोंनि हाइना एमपीसीसी की प्रेसिडेंट गाइखांगमना चैथखरे मणिपुर लैंगाग नागा पीपल्स ऑर्गेनाइजेशन अमदि एनएशियन आईएम ना येनदुना लाकपा लमदा युम कै साजिलकपदगी मरे कुलगी युम सिंग अदु मरामगी खुंजा सिंगना मै थाकिबनि हाइरि अमसुंग दोलाई थाबी बैरेज प्रोजेक्ट लोइसिनद्रिङैदा पालिबा लैंगाक असिना नम्फुदा संगाखिबदगी अकोइबगी मियामदा चाउनो खुदोंग चादबा मायोकनहनबनि हाइना खुंद्राकपमगी एमएलए की एस लोकेशोना फोंदोरकली